Parliament ki ningtham mifam yaururaba MP R.K. Ranjan ngasi Imphal da thunglakre BJP Manipur Pradesh ki thopuba sing amadi mandal kaya gi lusingba singna MP Dr. R.K. Ranjan bu harautayam okre CAB na Manipur sokoloi haibasi ILP ki close da yauri mipai ngai karisu leite bill asi mioi bagi minungsi da yenglaga secularism da yumpham oiba bill amani haina Lok Sabha gi MP Dr. R.K. Ranjan phongdokre Citizenship Amendment Act ki mayokta Assam da sangsiliba khongjangna state asida LPG gas amadi petrol gi awaba mayak naragadra mipai nare Assam da mioi mari CAB gi khongjang da laikhidre Dibrugarh amadi Guwahati da curfew pung tarek komthokre district tara da internet service ki athingba leiri Nap ki SP na lusingba police ki apunba kangbu amana lam ekar ama henmada tharamba opi pamising yatatuna makhan kre Forensic Science Laboratory mapangan kangkhat alu Manipur da DNA test tawna ba machine thambiduna amadi District and Session Court ta sathariba trial sing thujin hana ba pauktak pibiyo haina taksileduna ngasi High Court Complex mamangda Conflict Widow Forum United Women's Rights Defenders Youth Forum for Protection of Human Rights Domestic Violence Survivor Forum gi thomi singna wakat khongjang changsin krai Thongam Santi Singh sponsorship makada Lions Club of Moirang na sinduna Lairaba awana taraba imung manungda leiba Lairik laisuda thawai yawba mahirosing da piba mangarak suba Thongam Ibhol Singh amadi Thongam Ongbi Ivesa Devi Memorial Cycle Award lising ani taramapan yanthokre Combating Climate Change and Integrated Action Plan haiba hiramda numin ini sathagadaba All India Seminar amang ngasidagi akam patalaiba Nelit ki auditorium da hogdokre Bharat Sinba thungna pangthokna bagum Manipur State Legal Services Authority na sinduna National Lok Adalat pangthokre